Manipur ki mahut shinduna chahi asigi Femina Miss India da sharuk yaribi Strela Luwang na Miss India asigi lemjaningai oiraba subtitle ani louba ngamkhre. Femina Miss India ki puari da Strela Luwang na Manipur ki ahan boina louba ngamkhraba Femina Miss India lising ani kun ki subtitle ani adudi trends Miss style icon amasung color bar Miss glamorous look ni TOMTV ki sub editor Onel Sambanduramda akhanana wari sanabada Strela Luwang hai Trends Miss Style Icon ki namag Reliance Trend Store da changduna masa ki outfit amamam semhalli. Strela na sem ki ba outfit adu ubada organizer singna pen mapokpaga loinana Strela na sem ba outfit adu Reliance Trends ki collection da haplagani haibagi thazaba supiraki hairi. Nakalamorom da color bar Miss Glamorous look ki namag color bar gi maikadagi keba da changba polam kaya piraba matung akhanaba look ama mana ke khibagi damag title asipirakpane. Hayang Femina Miss India lising ani kun gi personal interview pangtok lagani hairiba round asi mai pakpa ngamnaba akan mamong da hotnari amadi masigi matung Manipur da pangthokadoriba ram wak na chingbagi preparation sing horagani. Strela Luwang hojing Miss Talent subtitle gi damag top 11 da changduna tongan performance kaya ma supiri haina Strela Luwang na TOMTV da makata na phongduraki panba yabadi Strela Luwang kumja lising ani tarata Miss Manipur title fangkrabi beauty pageant na mo oibata natana Femina Miss India lising ani kun gi audition da khalakuna Miss India Manipur lising ani kun oina saruk yaribane. Hello sis, Strela oibira bro. Oh mane. Strela koi tawjare se TOMTV dagi tawjarakpane koi paw ma tajare koi Femina Miss India lising ani kulhumdoi sida koi gi Manipur represent tawraga chatpiriba Strela se koi subtitle ani phange haibagi yam nungaiba paw ma tajare koi ahan mamakta da congratulate tawjage Strela, congratulations. Thank you so much. The honor male conjure so the honor, thank you so much, and also TOMTV, thank you so much for reaching out. It means a lot. Hi, akoy kaino si akoy subtitle ani phangbase masing matang da mateng tang haibiyo ne Strela. Subtitles da akoy shumain tawbane ahan bada Miss Glamorous look kana kaino ki trends ki Reliance Trends ki sisina akoy ki kaino se store sida lishing manga mo ki limit se tawraka moina piron khallaga adudagi best outfit like outfit haraga phajaba kakna taba ai isa se like Strela haiba mi se kamaina outfit sina utpani haibe mawongda semja doineba aduga Reliance Trends ki dum collection se dum normally kaino oy like kitang ado iman mana bahai katra dum like day to day wear gumba oy banina glamorous yam hena glamorous adidi yam kanna yauti ko moi ki kaino se moi ki vision se more into comfort adu mine oy ban comfortable oy ba khotta mine oy banina. So we had to bring out something haidi mayam achamba mayam rakdagi kaino mataraga chandaba yamna glamorous oiba ma puthorakpagi adumba contest ni haitare. So adu numitida akhoi se kaino tawre akhoi mayam se phi khalle kurta gumbado khalle dupatta khalle adu mayam do adu duga. But the thing is, I gi oina di aina subtitle lorok pase haigatra I personally oina kurti set haitare koda sigi se I gi oina di laser di ngasi baw da mat laser tri ba han boina moina poro haibe da makta holi ki da makta aina lairaga pura chale but numitu da dum holi ki party yaw badu da pura oina mak churaga mangkhre ba ko adagi ai han kurti oijaba se ai haidi se to baw phangdana loishin khre haina khalaga ai se nungairam da bane ba adada kurti leram batuda sidi kurti sidi phajaye na haina lauraga aina semdok ai style da haidi ai oinadi are more into gothic kumba chain belt adumba se he na pame ba ko so itam jamba kurti se da boots hape aduga belt na toraga chest belt and hojik trending oiriba kaino do adum khwang da sina belt se naina sem bane ba ko kaino pin ke ka toraga aduga on top of that put it so haidi matha selection me se dupata to na adum put it oina sem dok ba khudak tu da adu ki yamna ako judges sing dana so they were like yam impressed so ye khole nang semak popot se akoi ki trends ki
store da hapna ba haidi collection na moina moigi designer toro ka hapna ba honna ge khot ke haina haibire and I think that's very well aduga anishu basina calabar ki it's like glamorous look. Glamorous look haida ko amana fashion icon amana glamorous look so glamorous look kisidana calabar ki kaino se makeup set se moina pire e aduga look ama particularly photo ama pire dana akoi pulap loina maksida chamana na pidu ni bhagi photo ama khakse aduga isaga jana ba mawongda adugi photo hajiki makeup look se recreate tawja ka tawba so it was not easy kai you know the akhoina hana season na ko product ora kati ai si je jane si gi blush ma chu je jane khangba adu product tu da moina makeup to pulap pira aga akhoina hajiki look to ta na ba sem bada kitang mudi wana thoki but yeah yeah no je ado hojik lakadoi ba chobo question se hoi competition ji what even na what next hai ba question se lakadoi ni mathang tarak pasida hoi competition gi mathang tarak pasida kari preparation to biri karam mong de jang khan gen khan biri Daniel Sumaina tawe hayeng makse akoi personal interview sida mostly 70% of winning streak hai tare ko haidi winner ama oibada numitu khakta khande ba moise main event tu khakta khande adi mamang da winner kanan oigani have se dum like most probably moise no khakra khanga ga leiba oi ba ko se personal interview hayeng to se grand finale numita like to budget sing duka pull up na personally phammaga interview to doni moina question hang ba khotba da nan loi to doni ba behind closed doors adudu mahayeng na yata na ingasi sa kitang off sulay ba haita hayeng kita magta prepare tau kena khali on top of that hayeng kisa loya kati akoy Manipur da lak na bagi preparation oina rap box session gumba degi question answer session gumba adu mamayamon store kani adu ay site teki yun sudum I think ay site teki sudum pi bayapa hay tare ko kaino dedum pi ri hay na hay cheke yam no ngai je Strela gi hoji yam chin ba matam se kai thok piraga ai khoi ga TOMTV ga wari sanabi ba han ngai tan thagat phongdop se Strela thank you so much Daniel thank you so much TOMTV